everyone, my name is Apan Moirangthem. I am working for the LGBT community rights and formerly consultant of NGO Sati. I am a trans man and I feel very proud of who I am. I gaming now channel. I trans woman amani. I gaming now bukunyai I trans woman amani. Khudingmkna. I am Mata Thokson. I'm an artist and also I am a trans woman from kakching. I gaming Kishanong I trans amani. I gaming Nanao, I trans man amani. I gaming Mayeske Mayum, I Eli amani. I gaming Rasison Mete, I Shama content creator, Amadi indie filmmaker ni, and I'm a proud gay. I gaming Bimol Naurem, I trans woman amani. Hi everyone, I am Venus Mefrai, a non-binary person namakang. I gaming Nomaitem Devras, I Eli amani. I gaming Jen, I Isha trans man amani. I gaming Amit Khetri, I Shamag Eli amani. I gaming Dina Mayang Lamam, I Shamag trans man amani. Lakliba June gitang kumapan nong maising numit asida. Kakching LGBTIQ plus community na sijaduna. Malengi mafam khudingmkna Pride Month celebration pangthokpagum kakching dasu pangthokcharagani. Numit asigi ayukta uthabagi Thouram ama thamjari. Mafamda kakching lawyai lambi da laiba, lawyai lambi park amadi akoiba mafamsingda. Numit asigi nung tilpung ahum taba matamdagi. Pride walk amadi entertainment program sing mathang manaw na pangthokcharagani. Pride walk asi kakching supermarket tagi lamtharaga kakching supermarket ground floor chagani. Pangthokcharagani ba Pride walk asida mayam su suksoi-soidana saruk yabiu. Entertainment program da I should saruk yasakani. Mayam su iyeng ba lakliu. Numit asida LGBTIQ plus community sing da natana. Supporter sing Eli sing su saruk yaba lakpiyo. Mayam su akoibu nusibiduna support toubiu haijari. Numit asida leitrabi perodi timsu saruk yazagani. Mayamna lakpiduna amadi saruk yabiduna Thouram asibu mapung phahanbiyo. Thouram asida morning to evening, numit chupa one day Pride celebration asida, mayam khudingmak sungsoi-soidana election birau, ay sumayam bungai duna leijaramgi. Numit asida mayam su suksoi-soidana lengbirao. Mayam su saruk yabiu amadi support toubiu. Mayam su iyeng ba lakliu I su ketharaga phajabi sakalaga lermadoni lauko. Manipurda lairiba ereicha khwai khudingmkna Pride Month asibu yabiu. Happy Pride Month 2025.